mafam kaya amagi jingjau kaya ama kukthokpa adu lamgi maming mandava lam khara panjaraga mawong amatang ucharakke Churachandpur gi mafam ayamba official oiba oidava Google Map to uba phangba mami amada leiriba office lambi sorok building tourist point shopping complex amadi atai punnamak lamka haiba wahi hapsinba ase ayamba sarukta uba phangle Churachandpur dagi Mizoram samnariba lambi Fairjol lambi natragana Hanglep lambi lomda changaga leiriba mafam ne mafam asimaki chaurakpa wari amatang Ti lang hoimol kauba mafam amaga songkot kauba mafam amagi marakta leiba achauba ching ama mathaktagi uba mami amada chingmai adumak pungkok kokna uba phangle kobi hangam thabagi oiramba yai hairiba songkot kauba mafam asida yum 15 gumba uba phange aduga ti lang hoimol kauba mafam asidana supnagi yum 10 muktang uba phange songkot ki manakta Bi Mongjang kauba mafam amagasu amuk leiri hairiba mafam asidana yum 15 gumba uba phange lakning libade haujik uriba ching asigi kilometer 2 makhaidagi henna pakna tamna santok liba mafam asida hairiba khul ahum asiga naknana amasung khulsing adu satpagi lambida leiba mafam amane khul ahum asigi apunba yum 30 muktang ne aduga Chingmai asida hingkol onthok liba mafam asidi yum lising amamuk saba yaba mafam oire mafam asi khaktang natana Manipur gi semena manungda leiriba atop mafam kaya amagi jingjau kaya ama kukthokpa adu Google Map tagi irai line uba phangni